ꯃꯅꯝꯗꯣ ꯌꯨꯝꯒꯤ ꯃꯅꯝ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯨꯝꯕꯁꯦ ꯀꯣꯏꯕꯁꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯈꯤꯇꯪ ꯉꯥꯏꯔꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯗ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯃꯈꯥ ꯇꯥꯕ ꯃꯤꯅꯤꯠ 5 ꯐꯥꯔꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯑꯩ ꯂꯝꯖꯦꯟ ꯆꯦꯟꯗ꯭ꯔꯤꯀꯥꯟꯗ ꯉꯥꯏꯍꯥꯛ ꯁ꯭ꯇꯔꯦꯆꯤꯡ ꯇꯧꯁꯤꯀꯣ ꯈꯣꯡ ꯈꯨꯠ ꯑꯗꯩꯗꯤ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯉꯁꯥꯏꯗꯩ ꯐꯝꯖꯟ ꯍꯤꯞꯆꯟ ꯂꯩꯔꯨꯕ ꯃꯌꯥꯝꯗꯨꯒꯤꯀꯣ ꯆꯦꯟꯗ꯭ꯔꯤꯀꯥꯟꯗ ꯁ꯭ꯇꯔꯦꯆꯤꯡ ꯉꯥꯏꯍꯥꯛ ꯇꯧꯕꯤꯔꯒ ꯆꯦꯟꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯂꯝꯖꯦꯟ ꯆꯦꯜꯂꯨꯔꯁꯤ. Just the view I'm running to. Puna tarik. Okay. Masih Korea gi lunar New Year ju oiba. Korea. Chinese New Year har ju khangnabda. Laire. Okay. This is 8 kilometer 5k. Umasian ba? Nabapanage. Ay mamang ngasi Tuesday. Pupunutin ay nahansian gibdo. Hanggang namita. Sele kilometer mapan maya. Ano kasi kilometer mga amusin mga branda. Ay na sila sele ba? Si view jam pajaw. Ayan lagi countryside madani buko. Outskirt area da adoki view is jam pajaw. Ang si pamadani. Nga ayam chen ba je si lambi si chele the bicycle lane ani le duga sidana khong lambi hai tare lambi je chen ba de nuai te na ne che tu na pan ju chen de ne ai si gi microphone yaw da ba gi makhon je bu de khara hawam mani si de gi sum la ga si de kuma ine ko si de kuma ga som de chen ba na ta ga na som de chen ba adum Makai ni lay bako masidi from the chela ni from the nakara isolated oi bazu hene hele adu sumai hoyan matek ulak hin chen mada uba scenery ma'am do ngai chen me de kam yang sum hai hai ulak de mo chen jela jam ma'am si piu jin chen gi de ba hai katang yaw kan da kun gi ta to kun ma cha am tai Dito rin yawakan happy ochara ke sina mo gi farm gani yana pi tha bagi je ngam dai na am bule kang le spring summer na demo mana ma sina puyam yum de una kang le me am je na mai na ha kun ma cha lo se le je si kun ma cha jina ko hada mai ku ga kai je jo de u bu ka je ui si je mo je u ko ma ka mai thai ba to nina manam do yum gi manam na ningchang ko Manipur gi 지금 뭐지 거기서 좀 뭐냐 생콩 좀 그냥 라이브는 할 따라 또 거기가 이거 풍경 그냥 할 따라 인간이 ከም제 phải nói em là sẽ tự nhiên này cũng không mồi cũng có em mà nó sẽ đi lên này cũng mình chỉ mình không đã ai cái này đó countryside hai tay thì đây rồi thì xung quanh trên cái này thì kilometer hamma một khai các phải đấy không chút cho kìa rồi muốn hay là kinh sẽ làm gì vậy em kilometer 2.5 kilometer của một phải đấy phải đấy nên 이제 겨울에 먹고 누나 아니 한 바울에 이번 다슬로이 거기 근데 누나 요새니 거지 ngoài làm phát gì hay ta đây không gì để trên bên ngoài của mình tổ chức cái này tao cũng có xin mà tầm đấy dễ thân được trên này mi ao thì trên nó tầm đó xin làm gì đừng ngoài thân trên được
ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯍꯜꯂꯛꯄꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯀꯣ ꯂꯝꯕꯤꯗꯨꯗ ꯑꯗꯣ ꯀꯤꯂꯣꯃꯤꯇꯔ 3.5 ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯣ ꯁ꯭ꯄ꯭ꯔꯤꯡ ꯌꯧꯁꯜꯂꯛꯄꯀꯣ ꯇꯤꯟ ꯀꯥꯡꯒꯨꯝꯕꯁꯦ ꯊꯣꯛꯎꯗ꯭ꯔꯕꯅꯦꯕ ꯏꯪꯕꯅꯤꯅ ꯍꯧꯖꯤꯛ ꯊꯣꯛꯄ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯁ꯭ꯄ꯭ꯔꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯌꯧꯁꯜꯂꯛꯑꯅꯤ ꯍꯥꯏꯕꯅꯤ ꯇꯤꯟ ꯀꯥꯡ ꯊꯣꯛꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯏꯁꯦꯉꯁꯥꯏ ꯎꯕ ꯈꯨꯟ ꯃꯆꯥꯗꯨꯅꯤ ꯁꯤ ꯂꯩꯔꯤꯁꯦꯀꯣ ꯁꯣꯝꯗ ꯆꯦꯜꯂꯨꯕꯅꯤꯗꯅ ꯁꯣꯝꯗ ꯂꯩꯔꯦ ꯁꯤꯗ ꯁꯣꯝꯗ ꯑꯃꯨꯛ ꯍꯟꯈꯤꯗꯣꯏꯅꯦꯕꯀꯣ ꯍꯟꯈꯤꯕꯒꯤ ꯃꯇꯦꯛꯇꯣ ꯑꯩ ꯍꯣꯔꯦꯟ ꯌꯧꯕꯗꯨꯕꯨ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯍꯩꯇꯕꯅꯤꯅꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯝꯕꯣꯏ ꯂꯥꯛꯄꯣꯏ ꯁꯨꯝ ꯅꯝꯕꯅꯦꯕꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯝꯖꯕꯅꯤ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯎꯠꯆꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯊꯥꯏꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯍꯧꯕꯗꯁꯨ ꯈꯔ ꯅꯝꯕ ꯍꯧꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯇꯟꯕꯒꯤ ꯅꯝꯕꯗ ꯂꯦꯞꯈ꯭ꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯨꯝ ꯅꯝꯅꯤꯡꯉꯛꯄꯒꯤ ꯀꯩꯅꯣꯝꯃ ꯐꯥꯎꯔꯛꯄꯀꯣ ꯑꯗꯨꯗ ꯐꯥꯎꯔꯛꯏꯉꯩꯗ ꯅꯝꯁꯤꯜꯍꯧꯒꯦ ꯇꯧꯕꯅꯦꯕ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯇꯟꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯄꯨꯛꯅꯤꯡꯗꯅ ꯅꯝꯖꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯃꯨꯛ ꯆꯦꯜꯂꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯣ ꯍꯟꯈꯤꯕꯩꯁꯦ ꯃꯌꯥꯝꯅ ꯀꯩꯅꯣ ꯎꯠꯆꯔꯛꯀꯦꯕꯀꯣ ꯁꯦ ꯂꯨꯞꯄꯒ ꯇꯥꯋꯔ ꯂꯩꯔꯤꯁꯦ ꯀꯩꯝ ꯅꯠꯇꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯉꯥꯅꯨ ꯉꯥꯛꯇꯅꯤ ꯂꯝ ꯉꯥꯅꯨ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯩꯔꯤꯁꯦ ꯏꯔꯣꯏꯔꯒꯀꯣ ꯃꯣꯏꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯒꯤ ꯇꯨꯔꯦꯟꯁꯤꯗ ꯁꯨꯃꯥꯏꯅ ꯉꯥꯅꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯃꯣꯏꯁꯦ ꯃꯥꯏꯒ꯭ꯔꯦꯠ ꯇꯧꯔꯛꯄꯒꯨꯝꯕꯔꯥ ꯁꯤꯖꯟ ꯆꯦꯟꯖ ꯇꯧꯕꯒꯤ ꯑꯗꯨꯝꯕꯗꯤ ꯑꯣꯏꯗꯣꯏꯅꯤ ꯆꯍꯤ ꯑꯃ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯖꯅꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯐꯖꯅ ꯁꯨꯝ ꯄꯥꯏꯕꯁꯨ ꯉꯝꯃꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯄꯥꯏꯌꯦ ꯅꯨꯃꯤꯗꯥꯡꯗꯗꯤ ꯁꯤꯗ ꯂꯩꯇꯦꯕꯀꯣ ꯄꯥꯏꯔꯒ ꯑꯃꯨꯛ ꯃꯀꯣꯟꯒꯨꯝꯕ ꯉꯁꯥꯏ ꯋꯥꯄꯟ ꯂꯩꯔꯤꯁꯦ ꯋꯥꯄꯟ ꯃꯔꯛꯇꯒꯨꯝꯕ ꯂꯩꯕꯀꯣ ꯃꯣꯏꯁꯤꯗ ꯃꯆꯤꯟꯖꯥꯛ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯝ ꯑꯌꯨꯛꯇꯒꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯐꯥꯎ ꯅꯨꯡꯁꯤꯕꯅꯤ ꯁꯤ ꯉꯥꯅꯨꯈꯩꯁꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯎꯔꯦ ꯂꯝꯖꯦꯟ ꯆꯦꯟꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤꯀꯣ ꯃꯌꯥꯝ ꯑꯇꯤꯌꯥꯒꯁꯦ ꯑꯔꯣꯏꯕꯤ ꯐꯖꯕꯅꯤ ꯇꯨꯔꯦꯟꯗ ꯍꯥꯏꯗꯤ ꯎꯆꯦꯛ ꯑꯆꯧ ꯑꯆꯧꯕꯁꯨ ꯌꯥꯝ ꯂꯩ ꯁꯤꯗꯀꯣ ꯀꯤꯂꯣꯃꯤꯇꯔ 4.6 ꯐꯥꯖꯤꯜꯂꯛꯑꯦ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯍꯟꯕꯒꯤ ꯂꯝꯕꯤꯁꯦ ꯉꯁꯥꯏꯗꯤ ꯃꯌꯥꯡꯂꯣꯝꯗ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯍꯟꯕꯁꯤꯅ ꯀꯤꯂꯣꯃꯤꯇꯔ 5 ꯐꯥꯅꯕ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯪꯗꯣꯏꯅꯦꯕ ꯆꯦꯜꯂꯒ ꯅꯝꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯗ ꯀꯣꯛꯇꯤ ꯈꯤꯇꯪ ꯉꯥꯎꯔꯅꯤꯀꯣ ꯀꯨꯗꯨꯛ ꯀꯨꯗꯥꯛ ꯇꯧꯕꯒꯤ ꯁꯤꯅꯤ ꯎꯆꯦꯛ ꯃꯈꯣꯟ ꯃꯌꯥꯝꯒ ꯇꯥꯔꯒ ꯁꯤꯒꯤ ꯆꯤꯡꯈꯣꯡ ꯀꯩꯀꯥ ꯂꯩꯕꯁꯦꯀꯣ ꯃꯌꯥꯝ ꯀꯤꯂꯣꯃꯤꯇꯔ 5 ꯐꯥꯔꯦ ꯂꯩꯔꯦ Workout completed. Time 29 minutes 26 seconds. Distance 5.07. ꯀꯤꯂꯣꯃꯤꯇꯔ 5 ꯐꯥꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯍꯟꯈꯤꯕꯒꯤ ꯂꯝꯕꯤꯗꯨꯅꯤ ꯁꯤꯒꯤꯗꯤ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯊꯧꯔꯝ ꯂꯣꯏꯔꯦ ꯁꯤ ꯑꯩꯈꯣꯏ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯌꯥꯝ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯀꯣ ꯗꯥꯏꯅꯣꯁꯔꯒꯤ ꯐꯨꯠ ꯄ꯭ꯔꯤꯟꯒꯨꯝꯕꯒꯤ ꯀꯩꯅꯣ ꯈꯔ ꯂꯩꯌꯦꯕꯀꯣ ꯈꯔ ꯐꯥꯒꯤꯕꯨꯗꯤ ꯇꯥꯕ ꯀꯩꯒꯤꯅꯣꯗꯤ ꯌꯥꯝ ꯄꯤꯛꯑꯦꯕ ꯃꯐꯝꯗꯣ ꯑꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯅꯣꯡ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯖꯔꯨꯒꯦ ꯁꯤ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯤ ꯁꯤꯁꯨ ꯑꯗꯨꯝ ꯈꯣꯡ ꯂꯝꯕꯤꯅꯤ ꯁꯤꯗꯅ ꯒꯥꯔꯤ ꯂꯝꯕꯤ ꯂꯩꯔꯦ ꯅꯥꯀꯟꯗꯅ ꯁꯤꯅ ꯕꯥꯏꯁꯥꯏꯀꯜ ꯂꯦꯟ ꯀꯣ ꯁꯤꯅ ꯈꯣꯡ ꯂꯝꯕꯤ ꯑꯗꯨ ꯁꯤ ꯃꯐꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯅꯤꯡꯉꯗꯤꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯄ ꯈꯣꯠꯄ ꯆꯦꯟꯕꯁꯦ ꯈꯔ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟꯁꯦ ꯑꯗꯨꯝ ꯆꯠꯈꯤꯒꯦꯕ ꯀꯤꯂꯣꯃꯤꯇꯔ 15 ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯒꯀꯣ ꯑꯁꯤꯒꯤ ꯇꯨꯔꯦꯟꯁꯤꯒꯤ ꯃꯥꯏ ꯇꯥꯔꯤꯕ ꯃꯐꯝ ꯃꯌꯥꯝꯗꯣ ꯁꯤꯇꯤꯔꯣꯝꯗ ꯁꯨꯝ ꯆꯦꯟꯈꯤꯗꯣꯏꯅꯦꯕꯀꯣ ꯁꯣꯝꯗ ꯁꯨꯝ ꯑꯩꯅ ꯉꯁꯥꯏ ꯆꯦꯜꯂꯨꯕꯗꯨꯅ ꯁꯣꯝꯗ ꯁꯨꯝ ꯆꯦꯟꯈ꯭ꯔ ꯆꯤꯡ ꯃꯊꯛ ꯑꯃ ꯀꯥꯈꯠꯈ꯭ꯔꯅꯤꯕ ꯇꯨꯔꯦꯟꯗ ꯁꯣꯝꯗꯅ ꯁꯤꯇꯤꯔꯣꯝ ꯆꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯁꯤꯇꯤꯔꯣꯝ ꯆꯠꯄꯒꯤ ꯂꯝꯕꯤ ꯚ꯭ꯌꯨ ꯀꯩꯀꯥꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯗꯤ ꯍꯥꯏꯕꯤꯔꯛꯑꯝꯃꯣ ꯑꯩ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯁꯨꯇꯤ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯔꯨꯝ ꯀꯥ ꯍꯥꯏꯇꯥꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯑꯁ꯭ꯋꯥꯏꯗꯅꯦꯕꯀꯣ ꯑꯗꯨꯅ ꯑꯁ꯭ꯋꯥꯏꯗ ꯂꯩꯕꯗꯣ ꯑꯩ ꯑꯃꯨꯛ ꯈꯣꯡꯅ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯍꯟꯗꯣꯏꯅꯦꯕ ꯁ꯭ꯇ꯭ꯔꯦꯆꯤꯡ ꯑꯣꯏ ꯀꯩ ꯑꯣꯏ ꯂꯝꯖꯦꯜ ꯉꯥꯏꯍꯥꯛ ꯆꯦꯜꯂꯨꯕꯗꯨꯒꯤ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟ ꯂꯝꯕꯤꯗ ꯑꯩ ꯍꯟꯖꯔꯒꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯩꯗꯨꯗ ꯍꯥꯏꯐꯦꯠ ꯑꯩ ꯑꯃꯨꯛ ꯅꯝꯖꯔꯛꯑꯒꯦ ꯑꯗꯨꯒ ꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯟꯈꯤꯕ ꯆꯠꯈꯤꯕ ꯂꯝꯕꯤꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯌꯥꯝ ꯏꯪ ꯆꯤꯛꯄ ꯃꯐꯝ ꯁꯤꯗꯁꯨ ꯌꯨꯝ ꯃꯆꯥ ꯈꯔ ꯇꯥꯏ ꯀꯣꯐꯤ ꯊꯛꯐꯝ ꯀꯦꯐꯦꯒꯨꯝꯕ ꯀꯩꯀꯥ ꯈꯔ ꯀꯣ ꯌꯨꯝꯂꯛꯇ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯛꯅꯤꯛꯀꯨꯝꯕ ꯀꯦꯝꯄꯤꯡꯒꯨꯝꯕ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯇꯦꯟꯒꯨꯝꯕ ꯄꯨꯔꯛꯑꯒ
ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯍꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯏ ꯁꯤꯗ ꯂꯩ ꯁꯨꯃꯥꯏꯅ ꯎꯆꯦꯛꯀꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯃꯣꯏ ꯁꯤꯗꯗꯤ ꯐꯥꯕꯤꯅꯕ ꯍꯥꯠꯄꯤꯅꯕ ꯌꯥꯁꯨ ꯌꯥꯗꯦ ꯂꯩꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤꯗ ꯗ ꯒꯥꯔꯤ ꯑꯃꯒ ꯈꯥꯝꯃꯒ ꯁꯤꯗ ꯀꯦꯝꯄꯤꯡ ꯇꯧꯕ ꯎꯔꯤꯁꯦ ꯃꯣꯏꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯂꯦꯛꯄ ꯑꯣꯏꯔꯝꯅꯤꯕꯀꯣ ꯋꯦꯗꯔꯁꯤꯁꯨ ꯈꯔ ꯋꯥꯔꯝ ꯑꯣꯏꯕ ꯍꯧꯒꯠꯂꯛꯑꯦꯕ ꯅꯦꯒꯦꯇꯤꯞ ꯀꯩꯅꯣꯗꯣ ꯗꯤꯒ꯭ꯔꯤ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯄꯣꯖꯤꯇꯤꯞ ꯂꯥꯛꯄ ꯍꯧꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯃꯄꯥꯟ ꯑꯗꯨꯝ ꯈꯔ ꯊꯣꯛꯄ ꯍꯧꯅꯔꯛꯑꯅꯤ ꯑꯗꯨꯅꯤ ꯁꯤꯒꯤ ꯚ꯭ꯌꯨꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯅꯣꯡꯃ ꯑꯩ ꯁꯪꯉꯀꯥꯟꯗ ꯀꯩꯒꯨꯝꯕ ꯕ꯭ꯔꯦꯛꯐꯥꯁꯄꯨ ꯑꯣꯏꯔꯣ ꯂꯟꯁ ꯀꯩꯒꯨꯝꯕ ꯆꯥꯕ ꯌꯥꯎꯔꯒꯗꯤꯀꯣ ꯁꯤꯗ ꯀꯨꯝꯃꯒ ꯑꯩ ꯁꯤ ꯍꯥꯏ ꯃꯇꯦꯛꯁꯤ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ ꯇꯣꯏꯅ ꯁꯤꯗ ꯀꯦꯝꯄꯤꯡ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯍꯟꯈꯤꯗꯅꯤ ꯁꯣꯝꯗ ꯌꯥꯝ ꯏꯪ ꯆꯤꯛꯑ ꯅꯨꯡꯉꯥꯏꯕꯅꯤ ꯃꯣꯏ ꯐꯥꯝ ꯉꯥꯛꯇꯅꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯊꯥꯔꯛꯑꯅꯤ ꯈꯔ ꯂꯩꯕꯒ ꯁꯤ ꯃꯌꯥꯝ ꯄꯨꯡꯁꯪ ꯁꯪꯉꯛꯇꯣꯏꯅꯤ ꯍꯧꯖꯤꯛ ꯂꯣꯏ ꯀꯪꯉꯤꯁꯦ ꯎꯁꯦ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯒꯤꯀꯣ ꯁꯤꯒꯤ ꯆꯤꯡ ꯃꯆꯥꯁꯤꯗꯒ ꯂꯩꯔꯤꯕ ꯎ ꯂꯣꯏ ꯀꯪꯉꯤꯁꯦ ꯁꯤ ꯂꯣꯏ ꯁꯪꯉꯛꯇꯣꯏꯅꯤ ꯄꯨꯡꯁꯪ ꯁꯪꯉꯛꯇꯣꯏꯅꯤ ꯈꯔ ꯂꯩꯔꯒ ꯅꯥꯄꯤꯒ ꯂꯣꯏꯅꯃꯛ ꯕ꯭ꯔꯥꯎꯟ ꯑꯣꯏꯁꯜꯂꯒ ꯀꯪꯉ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯇꯨꯔꯦꯜꯅꯦꯕ ꯁꯤꯁꯦ ꯃꯈꯥꯁꯦ ꯏꯁꯤꯡ ꯆꯥꯎꯔꯛꯁꯤꯗ ꯏꯔꯤꯁꯦ ꯅꯣ ꯁ꯭ꯋꯤꯝꯃꯤꯡ ꯋꯥꯔꯅꯤꯡ ꯗꯤꯞ ꯋꯥꯇꯔꯅꯀꯣ ꯁꯤꯁꯦ ꯅꯣꯡ ꯆꯨꯔꯛꯑꯀꯥꯟꯗ ꯏꯁꯤꯡ ꯆꯥꯎꯔꯛꯑꯀꯥꯟꯗ ꯏꯁꯤꯡ ꯆꯦꯟꯗꯣꯏꯅꯦꯕ ꯁꯤꯗ ꯑꯗꯣ ꯏꯁꯤꯡ ꯆꯦꯟꯗ꯭ꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯇꯨꯔꯦꯟꯒꯤ ꯂꯝꯕꯤꯅꯦꯕꯀꯣ ꯒꯥꯔꯤ ꯊꯧꯊꯕ ꯑꯗꯨꯝ ꯌꯥꯏ ꯃꯤ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯊꯅꯩ ꯒꯥꯔꯤ ꯃꯆꯥ ꯊꯧꯊꯕꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯁꯤ ꯂꯩꯔꯦꯀꯣ ꯚ꯭ꯌꯨ ꯌꯦꯡꯕꯗ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯕꯣꯔꯤꯡ ꯆꯨꯕꯕꯨꯗꯤ ꯌꯥꯏꯑꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀꯌꯥꯗꯤ ꯌꯥꯎꯗꯦꯗꯅꯀꯣ ꯑꯗꯨꯇꯥꯔꯁꯨ ꯃꯌꯥꯝ ꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯁ꯭ꯋꯥꯏꯗꯀꯣ ꯁ꯭ꯋꯥꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯃꯤꯒꯤꯁꯨ ꯄꯥꯛ ꯂꯩꯇꯕꯅꯤꯅ ꯃꯤꯒꯨꯝꯕ ꯀꯣꯏ ꯀꯥꯗꯤ ꯄꯥꯛꯅ ꯎꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯉꯝꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯃ ꯑꯗꯨꯝ ꯉꯝꯅꯕ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯍꯜꯂꯛꯄ ꯈꯣꯠꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯏꯁꯇ꯭ꯔꯦꯆꯤꯡꯁꯨ ꯈꯔ ꯇꯧꯔꯛꯑꯦꯕ ꯆꯠꯄ ꯂꯥꯛꯄꯗ ꯇꯧꯕꯗꯨꯗꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯔꯒꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯀꯔꯝꯕ ꯃꯑꯣꯡ ꯀꯟꯇꯦꯟꯒ ꯁꯨꯝ ꯁꯦꯝꯕ ꯁꯖꯦꯁꯟ ꯄꯤꯕꯤꯔꯝꯃꯣ ꯑꯗꯩꯗꯤ ꯁꯣꯏꯕ ꯂꯥꯛꯄ ꯌꯥꯎꯔꯁꯨꯀꯣ ꯑꯗꯨ ꯑꯗꯥ ꯁꯦꯝꯗꯣꯛꯑꯣꯅ ꯍꯧꯖꯤꯛ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛ ꯌꯦꯡꯗꯣꯏ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅ ꯑꯅꯛꯄ ꯃꯤ ꯉꯥꯛꯇ ꯑꯣꯏꯅꯤꯕꯀꯣ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯑꯗꯨꯅ ꯀꯃꯦꯟꯒꯨꯝꯕ ꯁꯨꯝ ꯄꯤꯅꯤꯡꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯄꯤꯁꯟꯕꯤꯔꯝꯃꯣ ꯑꯩꯁꯨ ꯑꯩꯅ ꯍꯩꯕ ꯃꯌꯥꯝꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯌꯦꯡꯉꯒ ꯇꯧꯕ ꯃꯌꯥꯝ ꯁꯨꯝ ꯁꯦꯝꯃꯛꯀꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ